Image paodam miyeng tabiribasingbu khurumjari ngasigi maroiba pauda Manipur ki Governor Jagdish Mukhina Moreda chatuna integrated check post Indo-Myanmar friendship bridge amasung gate number 2 yengsinkhre Northeast zone gi oina Kaching na lu nanba city ama oibagi lauthorakpa ase Kaching miyam gi hotna jamal ni haina Kaching municipal council gi chairperson na phungdokre Loina na Karnataka gi Rajyapal gi thawongbu yaningda phungdoktuna wakan famduna protest tawkhre Paumucha khaina pijari ngase ayu pung 12 rom tarakpada Manipur gi Governor Professor Jagdish Mukhi Moregi khongchata More Trade Center da thunglaraba matung Indo-Myanmar border gi thong manakta leiba integrated check post yengsinkhre integrated check post ki fibam yengsilaba matung Indo-Myanmar friendship bridge amasung Indo-Myanmar friendship gate number 2 gi fibam su yengsinkhre Governor gi More khongchat ki matangda Governor na paumisingda phungdokhibada mahakna Governor oirakpadagi More da hanba lakpani amadi khongchat asida border gi maramda khangba yaba khangle hojik sagatliba ICP asi losilaba matung leiba ani gi praja singi marakta hena nungsinana ba Bharat ki Prime Minister na honari lalon etik ningthina tarokpa matamda leiba ani hena afaba mari leiragani haiki Governor na makha taraduna border manakta leiriba Manipur gi khul sing lambi thong phatabana ana layeng bagi khudong chada mayok nari basigi matangda palladuna haikibada state asigi lambi thong semgatnaba anawa project kaya paikhatli maduda soidana lambi thong sing fahanba ngamlagani haina phungdokhi ngasigi governor gi khongchat aduda DC Tengnopal ki H Ragumani ADC More N Bankim SP Tengnopal Dr S Ibomcha 11 AR More gi CO RS Rawatsu Sarukyaki Tungda More Trade Center gi Convention Hall da More gi tongan ba community lucheng basing Border Trade Chambers of Commerce ki mihotseng yauna interaction program amasu pangthoki Program adu da import export ki matang amasung More da leiriba miyamna thengnariba khudong chada basing loinana More Hospital gi awat apa singi matang da governor da paudongki हमारा ट्रेड जो है म्यांमार के साथ बहुत अच्छा होगा और केवल ट्रेड नहीं बढ़ेगा हमारे जो वासी हैं दोनों तरफ के उनके संबंध और मजबूत होंगे और उनके आने जाने में जो असुविधाएं हैं उनको हम समाप्त करेंगे मैं इसे टेकअप करूंगा यानी ये बात निश्चित है कि हमारा जो नए प्रोजेक्ट्स आए हैं वो आपके इस राज्य के लिए बहुत अच्छा बजट एलोकेट किया गया है रोड्स के लिए और रोड्स को पहली प्रायोरिटी देकर के डेवलप करने की हमने योजना बनाई है ममांग था अप्रैल तांग 16 भारत सरकार का एनएससीएन आयंगा शांति की वारी सानरीबा असिगी इंटरलोक्यूटर RN रवीना नेशनल पेपर इंडिया एक्सप्रेस दा पीखिबा प्रेस स्टेटमेंट प्रधानमंत्री होम मिनिस्टर अमदी राज्य की मुख्यमंत्री न सेंगदोकदबनी नगा की शांति की वारी दा मणिपुर यहलकपा यारोय हाइना कैसामपाट लैमजम लेकै कम्युनिटी हॉल दा वकन फमफमदुना रैली चतुना मुख्यमंत्री दा मेमोरेंडम पिसिनबा लाकपदा निताइपा चुथेकदा पुलिसना थतुना चटहनखिद्रे मणिपुर दा नागा टेरिटोरियल काउंसिल नागासिंगी कमन कल्चरल बॉडी सेंबा नागासिंगी लैंड लॉ सेंबगी वाफम RN रवीना इंडियन एक्सप्रेस दा फोंदोकिबा प्रेस स्टेटमेंट अदुगी मायोगदा हारिबा वकन फम असि फमदुना प्रोटेस्ट तौखिबनी वकन फम दा सरुक याखिबा अमुको गी प्रेसिडेंट PH देवाना फोंदोकिबदा RN रवीना फोंदोकिबा वाफम असि प्राइम मिनिस्टर ऑफिस PMO होम मिनिस्टर गी नॉलेज लैरगा फोंदोकिबरा मसिगी मतंगदा मियामदा नॉलेज लैनबा खंगनगेदाबनी मसिना वारोइसिन पुरकनबा ओइरगदी इरांग थोलकनी हाइकी UCM के प्रेसिडेंट सुनील कराम न फोंदोखिबदा मणिपुर दा नागा टेरिटोरियल मैप इथनिक रिवीजन नंबर यारोय RN रवि की वफम अमांग द प्रधानमंत्री होम मिनिस्टर अमदी BJP यूनिट की मचिन चटपा कयाना नागा इशू लोइसनबा होटनबदा मणिपुर की वफम अमता याउदे हाइबा सेंगदोख्रबनी मणिपुर की इशूदा मपान की ऑर्गेनाइजेशन की वफम पुसलकपा यारोय हाइनसु सुनील कराम न फोंदोखि
Joint Committee of Amuko CCSK amadi UCM na Prime Minister da thaba memorandum da RN Rabina Indian Express da phongdokhiba wafam asi khudakta sengdokna badabi tawkhre hairiba memorandum adu Amuko gi President PH Devan Sharma CCSK gi Vice President Jitendra Ningomba amadi UCM gi President Sunil Karamna sahi tawduna Prime Minister da thakibani hairi Manipur की डिस्ट्रिक्ट खुदिमक्ता नागा तादब लैब्रा इम्फाल की मफम खुदिमक्ता तादब लैब्रा लोइमक तायबा सिदा टेरिटोरी से लोइमक याखरगदी अखोगी स्टेट सिगी चामगी मनुंगदा 70-80% नागा की लम लोइ पोइखरने सिगी मनुंगसिदा स्टेट ना माना पावर कराइ तौगदरिबा माइ टैक्स अदगी मागी पावर ऑफ फंक्शन डिपार्टमेंट मयाम जिंजे होजिगे हारिबा टेरिटोरी सिगी मनुंगसिदा एक्सरसाइज तौ यागदरा थबक तौबा यागदरा Ministry of Housing and Urban Affairs ki makhada Swats Bharat Mission ki saru ama oina Swats Survection English and Nipan ki falok thokpada Northeast Zone ki oina Manipur ki Kakching City na khwaida ki lunan ba city ama oire haina lauthorakpa asi Kakching ki miyam ki hotna jamal ni haina Kakching Municipal Council ki Chairperson Naurem Sanjay Kumar na phungdorakli Kakching City na khwaida ki lunan ba city ama oire haina lauthorakpada harau nungai ba phungdokladuna Naurem Sanjay Kumar na hai India ki awang nongpo Northeast Zone ki oina city cham humpumari ki manungda Manipur ki Kakching na khwaidagi lunan ba city ama oire haina lauthorakpa asi yamna nungai ba fawi Kakching ki miyam kaithelda dukan famli basing purfam famli basing council asi ki councillor sing ward sing ki ward development committee ki member sing mahiro sing ki lup sing na Kakching butaru tanan ba city ama oihandaba yade haiba wakhalo na mangda thamduna hotna bikhiba punama adugi mahaini Masida mateng pangbirakhiba Kakching gi MLA Y Susandra Kakching District Administration amadi Kakching District Police pusu Kakching Municipal Council gi maikaidagi tawbimal khangbasu ulagli Chairperson Naurem Sanjit Kumar na makataraduna hai lubanan bahaiba asina hakchang nada yektana thamna bahotna bada yamna makmaru oiba amani makatarakpada Kakching Municipal Council na Kakching City butaru tanana thamna bagi thabak thoram sing paikhalakpada miyamna sum makhataba mateng pangbiduna hena lunan ba Kakching City ama ohenaba hotna minasi amaromda Kakching gi yumlakta pit kom thamdaba ok loibiriba ichil inaw singnasu yariba makai yum kaidagi khara lapthokna leiba hangbalamda ok loinaba oina hotna biu hainasu miyamgi pukning chingchilakli Kakching Municipal Council ki Executive Officer Suranjoy Singha Laisram na phongdorakpada Northeast Zone ki oina Manipur ki Kakching City na khwaidagi lunan ba city ama oire haina lauthorakpa asi nungaiba fawi changdamnaba asi mark lising mari ki oina changdamnabani madugi manungda mark lising ama chamri na service level documentation gi ni lising ama chani amana direct observation makoina tharak leba miyo singna makoina lekai da kaithel da chajaduna yingsinba amadi lising ama chamri amana citizen feedback ni makha tarakpadasu awang nongpu khakkina tana India pumbagi oina mako oina ba hotna minasi haina su phungdoraki Kakching district ki DC Nailin Thang Tilian IAS na nungai ba phungdorakpaga loinana makha tarakpasu laukhatna ba paikhalakpa thabak thoram singdasu miyamna mateng pangbina ba phungdoraki Kakching kaithelda dukan famba amasong forfam phambi singnasu Northeast Zone gi oina Manipur gi Kakching City na khwaidagi lunan ba city ama oire haina lauthorakpada nungai ba phungdoknarakli Kogi Praja section khudingmakna honabirakuna club organization kyana honabirakuna sumaina kogi mai pakpa ngamjarpa asi Praja khwai punamaki adum achauba matenga loinana pangthok sarpa sigumlaba kogi competition asida mai pakpa ngamjarpa asi iramdam asigi nungsiraba Praja khwai punamaki achauba kanoni kogi credit ni haina ai Praja miyam da thamjage Praja section khudingmakna adagi organization khudingmakna koi isa isa gi ni habdo adu khalle haraga koi mathangi lakadoriba survey 2019 da jo amuka hena mai pakpodo ohen da mateng pangbiu habu simtang haijage koi gi municipality na koi bazar area singata natana ward khuding moi lunan bagi thabak chathabsida akoi praja singna yaubidragadi koi si successful oiroi akoi drain sengdokpa oiro amot akai hundokpa lauthokpa sengdokpa garbage segregate tauba asi tauba mayam sida prajana su saruk yabiu Water Resource Minister Letpau Haukip TAN Hills Minister in
KIC Social Welfare and Cooperation Minister Srimati Nemcha Kipzen amasung Revenue Minister Karam Syam Yawwa Cabinet Minister gi team amana ngasi Kangpopi District amasung masigi akoibam famsingda ain kaina turel khongnungda lam khopselibasing yengsinkre Kungchat aduda Water Resource Minister Let Pau Hawkemna Pangmisingda Phongdokibada Anoba Sarkar asina matam kuina sangna miyamgi safanabagidamagta Turel Torbanda ain kaina yumkai sajinbasing takthoknaba firep laure Nakalamaromdasu Sarkar asina mari lainaba disisingi kuthangda Manipur Flood Plain Zoning Act 1978 ki matung inna Turel khongnungda karigumba makalamatagi sasin Kochen Bajaroi Haibagi Mangjongna notice Piduna Kangan Krabani Hairaduna Miamna Su Sarkana Changchiliba Chakwa Taurangi Tabaksing Mating Pibina Basu Apil Tauki Kungchat Aduda Saruk Yakiba Revenue Minister Karam Syamna Phongdokibada Chief Minister Sri N Biren Giliching Makhada Sarkar Sina Kuitinge Mamangdagi Ichawdagi Ngakthoknaba Turel Khongnung Tingbagi Thabak Lokhatkre Amadi Ngasigi Kungchat ase Impal Turengi Haurakfam Su Oiriba Kangpopi District amasung Masigi Akoibam Fam Singda Turel Khongnungda Lam Khopsil Libasing Yengsinba Lakpani Haiki Minister na makha taraduna haikebada yengsin khongchat ase Chief Minister gi akanba pauktak amadagi sem saraduna Turel Khongnung ase sengdoknabagi amata oiba pandamda lakliba ministerial team asina miyamgi mateng phangani haibagi thajaba thamli haiki Karnataka gi Rajyapal gi thawongbu yaningda phongdoktuna Youth Congress Manipur Mahila Congress NSUI amadi PCC members sing yauna ngasi BT Road ta laiba Congress Bhavan Gate mayada wakan famfam tuna protest tawkre protest ta saruk yakhiba Mahila Congress President Tilo Tamana phongdokibada BJP sarkar na Indian democracy bu joker tahale democracy mokari ta chatharakle Congress na Indian democracy bu ikai kamnana thamlambani Narendra Modi na luchingba BJP sarkar na democracy bu pura khongkoinare English ni ta tarik ki general election da Congress na maipaki BJP na kunmathoi karaga Congress ta sarkar seman ki bagi mahota BJP da sarkar seman ki absolute majority fangdrabasu masing yamna kaba party da sarkar semnaba bartan tawhan ki de karigidamak Karnataka da majority su fangdaba BJP da sarkar semhelibano Congress amasung JDS na sarkar semnaba majority fanglabasu seman ki de Governor gi thawong ase laibak thiba democracy bu khongkoina bani haiki Handak Congress na Karnataka dagi lead tawri bani second chili bani Janata Dal ka punjal laga sarkar semjage haiba matamda aikoi na strength heli bani aduga strength proof tawdriba miyoi kharabu BJP ki kanguni haidana makoina chief minister ki wasak lawraga hafta ama chance piraga horse trading ki type ta MLA mayam laina labi da muta hafta ama chance piri bra India democracy sibo totally shattered tawbiraga yamna dramatize oiba fibam da sana birak base masi laibak thibani tungda muhana thokan ningde haidana Congress karmi ekoina saida protest tawjabani Matam gi oiba I pau piduna miyamgi mitnakong oheliba Image TV amadi Impact TV anigi signal pinaba tingliba optical fiber da miyoi kharana toina kakthatpiba joining closer box thugaibiba tawbibana consumer singda kudongchada bakaya toina mayokna halle hairi Kakjing lamkhaidagi khongjom kaithel fawda puriba optical fiber da atamnana tawba manba mawongda handak toina joining closer boxing Naurigum bana kaplaga thugaibi bakaya chathare masina Image TV gi local cable operate LCO singda hena khudong chada mayokna halle haina LCO na phungdurakli asigumba miyamda khudong chada bathu alliba singi mathakta ain gi oiba thabak lokhatna basu honaragani Kanagumba singna optical fiber kakthat piba joining closer box thugaibi bathengna birabadi Image TV gi telephone number 03848261037 da pau pibiu The Cultural Forum Manipur ge chahi yangkai surak pagi Diamond Jubilee Celebration ngasi Palace Compound laiba Maharaj Chandra Kirti Auditorium da Manipur ge Deputy CM Y Joy Kumar na athoiba mitung oiduna pangthokre Thorom da Art and Culture Minister L Jayanta Kumar amadi Education Minister TH Radhesyam na akhanaba mitung amadi forum gi President Professor Hurem Bihari na thoromapu oiki Ngasigi Diamond Jubilee thorom ga mari lainana tongan ba lamda Sahitya Academy Award fangaklaba miyoi mari ahal oiraba miyoi manga forum gi patron member taramathoibu opaga loinana khudol damki loinana literature culture amadi atailam kayada tongan ba achievement fanglaba miyoi kulum doida case award sing khusinaki thorom gi athoiba mithungi warul piridna deputy CM Y Joy Kumar na hai
culture gi matangda research tawriba miyo singbu aikoina pukning thogafam thoi aduga research tawriba miyo singna su makoina tizileba sing adu miyamna yamna laina khangnaba mawongda phangdopiyu Manipur ki culture asi mapan ki culture singa changdamna bada yamna sengba culture oiba amani haina su deputy CM na haiki I'm not talking merely the culture, the dance form and only the Meiteis. I would like to include those of the hill people also. Koi desu phasa yam leitabane lei si me amse ekoi loina khangmin naraga at particularly my request to the cultural forum is that let's try to encourage people who try to go into the research of all these aspects and bring out in a simple terms so that the ordinary people can understand our such rich culture like our Manipuri culture. Akhanaba mitung oikiba Minister L. Jayanta Kumar na phongdokibada writer singi oiba building ama aiba singa chanagadaba natural oiba jagada sanaba lengak no honari hauji fawbugi oinadi chapchaba mafam hangdokpa ngamdri writer singda monetary help tawnabasu lengak na miyeng thamli haiki Department of Relief and Disaster Management Government ki Manipurna sponsor tawraga RNDM SDMA Forest Department PWD Manipurna Sinduna Disaster Management ki matangda jiribamda lairiba ADC member sing headman community leader sing DC ki staff NGO CBO singi oiba training kam awareness program among us Jiribam District DC Office ki conference hall the pangthokre thoramdu da DC Jiribam Robert Ketrimayum IAS na Athobe mitung AC2 DC Tongbram Bimol Chan MCS na thoramapu aduga SDPO Jiribam RK Charles OC Jiribam Police T Bankabihari Sub-Team Commander SDRF O Achawa Amadi Social Welfare Service Association ki founder M Priyo Kumar na akhanaba mitung sing oiki ngasi pangthokiba program asida akhang ahi kayana resource person sing oiduna disaster management ki matangda warol sing piki Kundrakwam Assembly Constituency ki senior citizen amasu oiriba hanagi Manipur Legislative Assembly ki Deputy Speaker oiramba L Lalana haikre hauzik Sagol Mangdagi District Hospital hongkibagi matangda Waroisil Puraknaba Kundrakwam AC ki manungda leiba senior citizen singi mifam ama pangthoklaba tungda Manipur ki CM ga unana bagi warep lawkibagi matung inna ngasi CM ga senior citizen singa unarure loinana hospital hongkibadagi thengnariba khudong chadaba amadi nungaitaba sing paodam ngasi Manipur Press Club ta pangthokpa pawmisinga unaba amada lana hai ngasi CM ga unabada hospital hongkibaga mari lainana lairiba ungkatnaba sing asigi athubada Lengakna Waruisin Puraknaba Taksin Kibaga Loinana District Hospital Asigi Mamangda Sagol Mangda Primary Health Center Amalairamba Asina Landa Masongi Miamda Haksegi Kudong Chaba Pituna Lakli Adubu Sagol Mangda District Hospital Sagani Toramlaga Home Kibada Nungaitaba Fawi Mafamaseda District Hospital Sabiu Haina Hairaki Haidi CM gi Maikadagi Lamgi Chayet Naba Labana Maram Oiraga Lengakna District Hospital Sanaba Sanction Taukiba Senpam Mangdanaba Hongdok Lubani Adubu Hauzik Chayet Naba Lai Laite Kangdok Naba Lengakna Atubada Hotnaragani Lengakna Lamdam Adongi Ima Ibil Singna Wazari Basing Adu Kangdabanate Irang Hori Basingna Taptabiu Banazingba Kongjang Sing Jatagani Haina Tauri Basingna Lengakna Hiram Segi Matangda Chayet Naba Laitanaba Hotnaringaida Pukning Fathabiyo Hairakli. Yamna nungang duna nungai tabaga loina ban blockade na singbat tau wiba ase amuktang niam thabiyo haina aikoi senior citizen gi tarap tagi aikoi CM unaro matungda CM na haibi lo ka takpi ba dubi matungina aikoi na mayam Kendra ke Parsa Punamaka appeal to Jeri. Thasigi Taramanga ge Ayupuma Palom Tabada Mamanda Basinga football Sanabada Singzamai Waikom Lekagi Impal Turelda Bol Takibadagi Kunabahotnabada Isingda Tau Takibadagi Tiba Kanuna Laira Kiba Ning Thousand Mahe Sai Taramanga Apopa Birendra Class 9 Tamliba Mahiroi Singzamai Wangma Ketri Lekai the Laiba Asi Basikong Tongkong da Siraga Taukalak Badagi Miamna Lokatuna Imung Manung the Sinakri Mahana Ising the Lukiba Matamda Uhoba Mio Singna Icham Samna Ising the Sanaba Oirabuining Badagi Kanva Ngam Hotabani Heidi
AC 36 Wabagai amasung AC 37 Kakjingi Praja Miyamda Maruoina Political Party Singda AC Ani Asigi SGO Electorate Registration Officer Anjali Chongthamna Thadorok Pacherolda Kanghalakli Madudi Special Summary Revision of Photo Electorate Rules Kimatangda Election Commission Indiana Activities Amasung Pangthokadaba Matam Asumna Piri Pre-Revision Activities da Preparation of publicity matamna May 13 mamang house to house field verification by VLOs na May 15 kun fauba rationalization of polling station and physical verification na June 13 kun 13 fauba revision activities ki oina publication of integrated draft electoral rules September ama period of filling claims and objector gi matamna September ama dagi October ama fauba disposal of claims and objection gina November kuntragi mamang updating database and printing of supplement na English ni taramapan gi January ahung gi mamang amadi final publication of electoral rule na English ni taramapan gi January marini hairi notice asina makata na hairi madudi political party singna booth level agent sing khallaga makhoi ge phone number sing yauna English ni tarani June ama fawbada pisilakadabani polling station khongbaga mari Lainabada, English ni Taranipangi July Tara Fawada District Election Officer Thobalda Pisingadabani Haidi. Karnataka ge Chief Minister B.S. Yedurapana Haikre Assembly that Hazabagi Boat Longnabada, Mahaki Gamena Chama the Chama Mai Pakani Hazai Lunana, Chahi Mangagi Tama Pumpana Chekani Congress JDS Alliance Asi, Unholy Ni Hainasu Fundoki. Governor Bazubai Valana Yadurapada Numitara Mangani Matampi Kibaga Warip Ado, Wato Winingai ni Haiba Wafam Congress Amasung JDS na Haiki. Governor Gi Warip Adugi Mayokta Congress na Supreme Court Wakat Create Chief Minister na Wasak Lauraba Matungda, Ahan Bapangtopa Press Conference ta Yadurapana Haikibada Miyamna Pirakiba Raibu Ikai Kunagadabani. Thazabagi Boat Longnabada Vaptana Legislators Singna Boat Pinabasu Apil Toki. West Bengal gi Chief Minister Mamata Banerjee na miyamna social media bu lana sizinnadanaba section wa pikre aranba natraga negative oiba pau fongnaba social media bu sizinnaroidabani wafamasi ngasi ayukta World Telecommunication and Information Society Day palan tawbaga mari lainana CM Banerjee na phongdoki ahanba International Telegraph Convention amasong International Telegraph ki ahanba yanache ama sai tawnakibagi numitbu Palan Tauri Internet Sizinabada Fangliba Kanaba Singi Kutong Chaba Longnanaba Miyam da Bab Tahanaba Ngasigi Palan Tauram Pangtok Libani. US President Donald Trump na India da Laiba Mahaki Real Estate Tagi Senfa Mayam Amatansili English ni Taratarup ki P Kiba Mahaki Kwaidaki Nauriba Chahigi Oiba Financial Report ki Matung ina US dollar lakh amadagi lakh tara fawa Mahaki Income India dagi la ihadi. Mahagi real estate sing adudi DT Tower Kolkata LLC ni masiga deal dominary basing aduna Concast Infrastructure Private Limited Triveka Creators LLC Regent High Rise Private Limited Ras Construction Project Private Limited Rope Reality and Infrastructure Limited ni atay karana DT India Venture Managing Member Corporation DT India Venture LLC Drummarks Mumbai LLS Trump Marks Mumbai Member Corporation DT Marks Pune LLC DT Marks Pune Managing Member Corporation DT Marks Pune 2 LLC DT Marks Pune 2 Managing Corporate Amasung DT Tower Gurgon Managing Member Corporation ni adumoinamak venture sing asidagi karakpa senpam sing di report aduda pande haidi aroibada maroiba pau amuhna pizari Manipur ki Governor Jagdish Mukhi na Moreda Chatuna Integrated Check Post Indo-Myanmar Friendship Bridge amasung gate number 2 yengsinkre. Northeast Zone gi oina Kakching na Lu Nanba City ama oibagi lauthorakpa ase Kakching miyam gi hotna jamal ni haina Kakching Municipal Council gi chairperson na phongdokre. Loina na Karnataka gi Rajyapal gi thawongbu yaningda phongdoktuna wakan famduna protest tawkre. Ngasi ki damak tadi paodam matang sida loijari miyeng tabire basingbu amukana kurumjari.